Meitei amasung Kuki Furuki Marakta Thanajadaba Leiriba Asi Hotnari haina Amit Shah fongdokre. Meitei amasung Kuki Furuki Marakta Leiriba Thanajadaba hantahannaba Center na Hotnari. Lok Sabha Mikhal loikraba matung akhannaba mityeng changduna akanma thabak paikhatkani haina Union Home Minister Amit Shah fongdokre. Thangza numitta Press Trust of India da Amit Shah makhatana fongdokhibada Meitei amasung Kuki Furuki Marakta thokliba wathok asi ethnic violence ni for sizinaduna loisinba yaroi thodok asi riot natraga terrorism natte awang nongpoki state asida thokliba ethnic violence asi loisinnabagi-damak leingakna henna kanma thabak paikhatpagi tangai fadaba lei Furup Anigi Marakta thajaba watpa amasung wari sanaduna khananainaba watpana hingsagi thodok asi thokpani Fibam asi hanagi fibamda hanjinhannaba hotnaba tai madu matam changadaba thabak amani adum oinamak khongjang nyangna thabak paikhatnaba hotnari Lok Sabha Mikhal lakibana maram oiraga mahausagi fibamda hanjinhannaba hotnabada thengthakre madudi mahausagi oiba wafam amani nakal animaki luchingbasing makhoi-makhoigi oiba isusingi matangda wari sabagi thabak chathari Vote masing thiba loikraba matungdadi Manipurgi isu asida leingakna ahenba mityeng changduna thabak paikhatkani makhatana asigumba hingsagi thawong asi thoklaroi haibagi thajaba lei mamang chahigi May 3da Meitei singna scheduled tribe status demand tawbagi mayokta chingi district singda chatkiba tribal solidarity march adudagi ethnic violence asi thoklakkibani irang asina maram oiraga security personnel yauna nakal animaki miyoi punna chaniga kungi punsi mangkhre haiki